ꯑꯩꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ ꯃꯗꯨꯗꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯕꯒꯤꯗꯃꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯄꯨꯂꯤꯁꯇꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯆꯕꯅꯤ꯫ ꯃꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯅ ꯄꯟꯖꯈꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯋꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯅꯤ꯫ ꯑꯩꯅ ꯄꯟꯖꯈꯤꯕ MLA ꯔꯥꯃꯦꯁꯣꯔꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯇꯥꯃꯣ ꯔꯥꯃꯦꯁꯣꯔꯕꯨ MLAꯕꯨ ꯀꯛꯆꯤꯡꯒꯤ ꯑꯩꯒꯤ ꯁꯦꯂꯨꯟ ꯍꯦꯂꯨꯝꯕꯨ ꯁꯪꯒꯥꯕꯗ ꯑꯩꯅ ꯃꯥꯕꯨ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯍꯔꯥꯎ ꯂꯥꯛꯄꯤꯈꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯍꯦꯂꯨꯝꯒꯤ ꯁꯣꯔꯨꯝꯗꯨꯕꯨ ꯁꯪꯒꯥꯃꯤꯟꯅꯈꯤ꯫ ꯑꯗꯨꯗ ꯂꯥꯛꯄꯤꯈꯤꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯀꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤ, ꯆꯥꯃꯤꯟꯅꯈꯤ, ꯊꯛꯃꯤꯟꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯄꯨꯟꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯄꯟꯈꯤꯕꯗꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯊꯕꯛ ꯑꯃ ꯁꯨꯏ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ, ꯃꯗꯨꯗ ꯕꯤꯜ ꯀꯥꯏꯍꯧꯗꯕ ꯑꯃ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯃꯍꯨꯠ ꯄꯥꯏꯔꯛꯄꯗ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯅꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯆꯔꯨꯏ꯫ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯆꯔꯨꯕ ꯃꯇꯝꯁꯤꯗ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯆꯠꯆꯔꯨꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯅ ꯄꯣꯠꯇꯨꯒꯤ ꯃꯇꯥꯡꯗ ꯄꯣꯖꯤꯇꯤꯚ ꯐꯤꯗꯕꯦꯛ ꯐꯪꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯍꯦꯂꯨꯝꯒꯤ ꯁꯦꯂꯨꯟ ꯑꯃꯗꯤ ꯂꯣꯀꯦꯜ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯅꯕ ꯍꯥꯏꯗꯅ ꯃꯥꯕꯨ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯒꯤ ꯁꯦꯂꯨꯟꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯦꯂꯨꯝꯒꯤ ꯁꯣꯔꯨꯝꯗꯨꯗ ꯅꯣꯡꯃ ꯑꯃ ꯂꯥꯛꯄꯤꯈꯤ꯫ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 4-5 ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯤꯅꯤꯁꯇꯔ ꯇꯥꯃꯣ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯃꯇꯥꯡꯗꯁꯨ ꯄꯟꯖꯈꯤꯕꯗꯣ ꯃꯥꯅ 2017-19ꯗ ꯃꯥꯅ ꯍꯦꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯦꯂꯨꯝꯒꯤ ꯁ꯭ꯄꯣꯟꯁꯔ ꯐꯦꯁꯟ ꯁꯣꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯆꯠꯆꯔꯨꯔꯒ ꯃꯥ ꯑꯣꯐꯤꯁꯀꯤ ꯊ꯭ꯔꯨꯗꯒꯤ ꯃꯥꯒ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯖꯔꯨꯔꯒ ꯆꯠꯆꯔꯨꯕꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯄꯤꯕꯤꯔꯛꯈꯤ, ꯁꯣ ꯄꯥꯡꯊꯣꯛꯆꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯇꯥꯃꯣ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒꯁꯨ ꯈꯪꯅꯔꯕꯗꯒꯤ ꯑꯩꯅꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯍꯦꯟꯅ ꯃꯔꯤ ꯅꯛꯁꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯈꯤ, ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯧꯅ ꯂꯩꯅꯈꯤ꯫ ꯂꯩꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯅꯤꯒꯤ ꯊꯧꯗꯣꯛ ꯈꯔꯗꯒꯤ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯅꯤ ꯀꯥꯏꯅꯈꯤ꯫ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯈꯤꯗ꯭ꯔꯦ꯫ ꯇꯥꯃꯣꯒꯁꯨ ꯃꯗꯨ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯂꯩꯇ꯭ꯔꯦ, ꯃꯥꯅꯁꯨ ꯄꯥꯎ ꯐꯥꯎꯔꯛꯄꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯊꯣꯛꯄ ꯑꯣꯏꯅ ꯎꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯨꯃꯥꯔꯖꯤꯠ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯃꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯩꯅ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯄꯥꯔꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯥꯜꯂꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯦꯂꯨꯝꯒꯤ ꯂꯥꯏꯟꯗ ꯑꯃꯗꯤ ꯑꯩꯅ ꯐꯦꯁꯟꯒꯤ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯨꯕꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯆꯥꯛꯊꯨꯡ ꯐꯪꯍꯟꯒꯦ, ꯑꯩꯅ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯑꯦꯄꯦꯛꯁ ꯍꯦꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯑꯥꯔꯇꯤꯁꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯍꯥꯏꯅ ꯑꯣꯐꯤꯁ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇꯨꯗ ꯑꯩ ꯚꯣꯠ ꯂꯦꯞꯆꯈꯤ꯫ ꯚꯣꯠ ꯂꯦꯞꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯁꯣꯁꯥꯏꯇꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯔꯒ ꯚꯣꯠ ꯂꯦꯞꯅꯕ ꯍꯣꯠꯅꯕꯗ ꯚꯣꯠꯇꯣ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯇꯅ ꯚꯣꯠꯇꯣ ꯂꯦꯞꯄ ꯚꯣꯠꯇꯣ ꯄꯣꯁꯄꯣꯟ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯏꯟꯇꯔꯤꯝ ꯑꯃ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯣꯐꯤꯁꯇꯨꯒꯤ ꯏꯟꯇꯔꯤꯝ ꯑꯃ ꯑꯩꯅ ꯆꯤꯌꯔꯃꯦꯟ ꯇꯥꯟꯅꯖꯈꯤ꯫ ꯆꯤꯌꯔꯃꯦꯟ ꯇꯥꯟꯅꯕ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯛꯈꯤ꯫ ꯑꯩꯒꯤꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗꯅꯕ ꯍꯥꯏꯗꯅ ꯑꯣꯐꯤꯁꯇꯨꯗ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯛꯑꯒꯗꯤ ꯁꯦꯝꯗꯣꯛꯀꯅꯤ ꯁꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯩꯅ ꯈꯟꯖꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯕꯤ ꯀꯌꯥꯒꯤ ꯑꯩꯅ ꯆꯥꯛꯊꯨꯡꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯍꯟꯒꯦ꯫ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯂꯨꯝ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯔꯠ ꯏꯁꯇ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯁꯛ ꯇꯥꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯖꯔꯒ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯇꯨꯡ ꯀꯣꯏꯅꯁꯨ ꯇꯧꯖꯒꯦ ꯈꯜꯂꯤ, ꯇꯧꯔꯒꯁꯨ ꯂꯥꯛꯏ꯫ ꯁꯤꯗꯩꯁꯤꯗ ꯄꯥꯔꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯁꯔꯀꯥꯔꯅꯁꯨ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯇꯧꯖꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯍꯦꯂꯨꯝꯒꯤ ꯂꯝꯁꯤꯗ ꯆꯥꯎꯈꯠꯅꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯖꯕꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕꯤꯗꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ
soikiba lankiba kibi punamak ngangnare hairaga nanauni hairaga aigi tungi punsida aigi ibo amadi isi koina aiga koihum leibada amadi aina praja myam gi seba tawbagi damakta haidi helumgi adi pisabi kaya amagi sathum banganaba makoigi way of mogi haidi sathum kaya ama pina naba pisalo sakaya tamna basida so aina epesa sanga pisida so mayamna support of you mayamna sajo pina view hairaga wafam ase aina thamjari kolumjari现在所有人拉的还有吧？会拉了，他的拉了，都还有么子的呢？会拉给了你，还有么子的呢？那拉不多，那还有么子多的？拉起来就能，多还。哎别，这个这个给他还这个吧，买了 application 一口出来。मणिपुर के क्या नाम पाई क्या बात थी? मणिपुर की तो आई न पाई है बा, अदो। इमान पाई बा? अदो। अदो इमा के प्रूफ हम पियो. ये प्रूफ हम पियो. प्रूफ पाई थी इमा सी मणिपुर को ना हो वीडियो एसोसिएशन की कंटेनर लुकी खुनाई लुकी अदो की प्रेसिडेंट लब कंटेनर वाली पाई का. हायर मिसक अनि से नुपी लोग खुलाई मोय विडोस एनल की साखाय ने लापने दो लुक तू की वैना मोय सत्ता से अम खो याव दे दे दुकान सिंग दे पैसा डोनेशन तव ऑर्गेनाइजेशन दा करेबुन खोले ते दु वरी साना बि इमान फोन नंबर चिपके बा फोन के ai ngasai jawab ni ba lupa ma su maka maram cha da gi belu le ba lupa chamnga su maka maram cha ga di oi ni se donation tang nari miyam da makin tang nari ba ado ai khoi ma sidal khoi lain noi se mai sera ko ba di doka nungon da pura budu se le ai nang ne se sang ko ko ha sai ko ra ke ha ji ko ni pura puri ni de ado di le hauji identity oi be ba ado di se do ama la lo na ado di karai se ke lo ba hauji identity oi be ba mo satta chi du wala lo ba ko na pura ki du ya de di hauji chang office chang se du ko du tharo ko ko lo hai na kai no ai di sigin ningon ne hai be wa ne ai di yum di ala lai hai ba ma ina hai se werang ningol oigera do am ningol oigera ado da ai ban da ni la pe hai ba bungo ba sa ne ne yam li ado paisa yam be na sai na haira du belu leitra belu nium chum di lupa ma su belu lai ya pakanga ba nium chum na patana sidin na bukana ai ko orga di lupa sama su ne to bukana isin su ne to kon da sunati ya pakanga ba nium chum da du kine ba haire pochi nium chum da du di noi nium chum di noi haire si lupki wena khai bana te do asing mo ke haire mo na ti luk ni luk tha da luk ado di noi ka orane do di officer na je di ko ge ko noi ko je tang ko ro je tang ko na ti ba ado di ai ban ne na ki mai phone number si lo ro ai no phone number lo ro ge yaro ya ba dur ka asing ba noi di skeng ya tar ga di officer na je ko ro noi ge hauji loi na kan bena oi gera president je ke tu oi gera ko ro du ka ta na ra na ti hauji ni ta do re da na hin choi da la ima ka ado ra ga di ima ko ne ima ko ai ko ka su hai roi soi mo ai ko si la li ko na to ri ba ta ko si la li na mai choi ka la la li ko ma tung to no ni on ja da ba ta bu ki ne ma tung da ti ne amu ini ko na te ai ke no mai ke la hai da la ke ai ke no mai ke luk ki na tra su ma ki ngoi na lo gi har tar ga su ko awa ma tam si ai bungo ai ko si su mai no ware lai ri ba or lai ri ba mani ku ta da le ko na sim sim da na tra dukan de khai da ba dukan e so e sa na tra 4% lai ri ba sim sim da pa u pi da ma tung da ne ko su mai ma ki ta lo gi de ni am da ki ya ga da adu mai ne king sing na khai sing lo ba ka su ka na chi mo ya ba ma adu na ta da ni on da ba ne so khang da to ba ni da doka or this only